Mayamu taramna oksari. Ngasigi topic ase Gautam Adani gi maramda mayam punna khaminase. Gautam Adani Prithivigi senjau paiba singi manung sanna ahum suba position da leramba miyoy amana hauze tare suba position da makhada kumdagre ba ase magi stock da kari ahong laige habado mayam punna khaminase. Gautam Adani gi oiba stock makhan kya ama lai hariba stock sing asigi mamangda Adani hariba ming asi tappi. Adani group ki market haukiba January gi last week da market kai bana maram oiraga numit nini da 20% hena market tai masina maram oiraga ahum suba senjau paibagi mafam kalamba do tare subagi mafam da takhibani. Adani gi oina nongmada 1.3 lakh crore gi mathakta mangba sida stock sing asi kaya yamna minus chatke habado mayam punna khaminase. Ahanbada Adani renewable da minus chatliba se 22.46% minus chatli. Adani transmission da 27.08% minus chatli. Adani gas da 24.76% minus chatli. Adani port and logistics da 21.58% minus chatli. Adani Enterprises Limited da 19.77 minus chatli. ACC Limited 19.52% minus chatli. Adani Power 9.72% minus chatli. Adani Wimer da 9.74% minus chatli. Market se kaibana maram oiraga market sing ase makhada kumakre kumakpa asigi tanja lowboina aikoina kari tawba yage habadani hausil lakade se. Market se kumakpa matamda aikoina lowba yari se golden opportunity ma sungsoi soidana phangani. Hariba tanja se aikoina khangba ngaiba mudi daka lai karigumba khangdana natragana hariba tanja du phangdringaida sangu boi taragadi paisa mangani. Hariba tanja du ngairaga sangba taragadi yamna chawba profit amadi lowba yagani habasi thamjage. Adani group ta paisa thadage hai taragadi akoina kari tawba mathau tage kari yengma mathau tage habado amutang khabinase. Ahanbada Adani gi mamangi history ma akoina khangba ma mathau tai. Adani mamangda over value orapadagi market makharom da taraki hariba du kaya yamna tage habasima akoina yengani. Hadak tarakade basina kaya yamna tagani habasina akoina candlestick ta nainaba ma mathau tai. Kai jagada resistance lege kai jagada support lege hauzik tariba asina kai jagada ngakpa yage habasima mamutana nainagani hainabam lei. Thang maya tarakpa matamda okpase aduki mati yamna lubani hauzik tariba asi thang maya ni hariba si okpa haiba taragadi yamna chawba profit ama lawba yagadini karigumba soiba taragana minus chatkadini maduna thadadringaida tawdringaida hana mamutana khangse thadagadi ba store se karamba stock ta thadaragadi mai pakadage paisa yamna phangadage haibasima aikoina nainabamadi mathau tai. Sugang khangdanadi tawbiganu haibasima thamjage. Haujil lairiba se Adani gi yamna chawba golden opportunity mani mamangda paisa yamna piraga laigiba store ado market si tarabanina yamna hongma mamanda akoina leiba phangadaini yamna hona leiba phangi haidana hathu nadi leigumsi leigadiba jaga se mafam charabra sadribra sida lairuba matamda aise kaya yamna minus chatkani haibase mamutana loina khangdoba matungda leisi habasi thamjaraga ngasigidi matang saida loisinjage. Aduga stock ki maramda khangdaba tananingba leiba taragasu comment section da comment tawbiramu.